mafam adu karigumba khonjel amata tadana akibagi masak oiba mafam ama haibado oirami adubu rani mafam asi kadaidano khanglamdi adubu ikhang khanghaudana ahal oiraba nupa ama raniga thengnarami madu pungang amada Suresh kauba yamna likpa nupa ama mahaki masanupi Rani kaubi masanupi amaga leiminarami adubu nongma masanupi Ranina Papa aikogi hangi Mingsel do aina soibadagi kaikre aibu amukta ngakpiyo aduna atopa anauba amata leibiyo tawni nangdi thabak tawbada hanatuna yengdaba haujipu kairege paisana aina laigadaba Mingsel Papa aina soibadagi kaikibani ai matungda kaidanaba chekhinna honajage Suresh aduki matik sauning lami Mingsel adu thugaibagi adubu macha kaubanina fana sauning lasu kuina saubadi ngamdi ngahaki sauning mana isada kaya thinadi ngangkhre adubu isa kaubanina kuina hek saubasu ngamje tawrise adubu mathangi numita Sureshna Mingsel ama laiduna masanupida pirami Rani ipana ngangbado nang saugano ngasidi isana layu haiba Mingsel do lairabani sidi aina yamna pamjaba Mingsel ni papa ai yam pamjare isana yamna pamjarabanina ipasu yam nungaire aduna isana theningba mafam amada thetlo ipana ayaba pirabane hoi papa agi kada Mingsel ase thelage asumna mapa masa wari sanaraba matung Mingsel adu masanupina mahaki kada thelami adubu nongma Ranina mahaki kada laik paringaida Mingsel adudagi kariguma mangal ama ka aduda thoami madu ubada Ranina Mingsel aduda kari orabano yengnubada ikhang khanghauduna Mingsel aduda masa khangdaba hingchaba ama thoami madu ubada Ranina kanna laurami madudagi Mingsel adudagi hingchaba aduna mahakpu Mingsel aduda phaduna pusinkirami adubu Ranina lauba khonjel adu tarabada Ranigi mapa Suresh adu ka aduda changla ami adubu Rani di mafam aduda lairamdre Sureshna ka adudagi hek thokibaga Mingsel adudagi but adu amuk hanna thoami adubu mathanta amuk mangkhre hingchaba aduna Rani bu kanasu laitaba mafam amada purami adubu Rani di mafam adu ubada adugi matik akiba faurami mafam adu karigumba khonjel amata tadana akibagi masak oiba mafam ama haibado oirami adubu Rani mafam asi kadaidano khanglamdi adubu ikhang khanghaudana ahal oiraba nupa ama Raniga thengnarami madu ubada Ranina nupa adugi manakta sanglami kanano nahakpo aduga aina leiriba mafam asina kadaidano aina nangbu matab kuirabani ngairakpa adubu ngasidi ai apamba do fangle karino nangna haibado nangbu kanano aduga nangna aibu thibagi maramna karigi ai kanano haibado khanghallaga yengo asi haiba matung ahal oiraba nifa aduna akibagi masak oiraba hingchaba amagi saktam olammi madu ubada Rani masada akiba fauduna sialammi adubu hingchaba aduna Rani bu koitan tanarami Rani mafam aduda hingchaba aduna phangdanaba hotnabada akiba faurami nakan amaramdana Rani gi mapa Suresh masanupi udabada angawbaga pangkhak oiduna wakal nungaitana phamami karino tawriba matawse aigi ichanupi asi ka asidagi mataw karamna manglibano mahakki khonjelna nakong asin nille mataw asum tawduna Sureshna wakal nungaitana
ꯅꯨꯃꯤꯠ ꯑꯗꯨ ꯇꯨꯝꯈꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯃꯆꯥꯅꯨꯄꯤꯕꯨ ꯌꯥꯝꯅ ꯑꯋꯥꯕ ꯑꯃꯒꯤ ꯁꯛꯐꯝꯗ ꯎꯔꯝꯃꯤ꯫ ꯍꯩꯁ, ꯀꯔꯤꯅꯣ ꯑꯩꯒꯤ ꯍꯧꯖꯤꯛꯀꯤ ꯃꯪꯗꯨꯗꯤ? ꯑꯩꯒꯤ ꯏꯆꯥꯗꯣ ꯌꯥꯝꯅ ꯋꯥꯅ ꯂꯩꯔ ꯃꯥꯜꯂꯦꯗ꯫ ꯃꯁꯤꯗꯤ ꯃꯥꯏꯕ ꯃꯅꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯠꯂꯒ ꯌꯦꯡꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯨꯔꯦꯁꯅ ꯃꯥꯏꯕ ꯃꯅꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯏꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯔꯥꯅꯤ ꯃꯥꯡꯈꯤꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯎꯔꯝꯕ ꯑꯗꯨ ꯂꯣꯏꯅ ꯂꯤꯔꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯧꯗꯨꯅ ꯌꯦꯡꯕꯗ ꯔꯥꯅꯤꯒꯤ ꯀꯥꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯂꯩꯔꯦ ꯈꯪꯂꯝꯃꯤ꯫ ꯔꯥꯅꯤꯒꯤ ꯀꯥꯗ ꯀꯔꯤꯒꯨꯝꯕ ꯑꯔꯪꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯄꯣꯠ ꯑꯃ ꯂꯩꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤꯁꯦ ꯑꯋꯥꯐꯝꯗ ꯇꯥꯔꯤꯕꯅꯤ, ꯑꯗꯨꯅ ꯄꯣꯠ ꯑꯗꯨꯒꯤ ꯃꯔꯤ ꯃꯈꯣꯡ ꯊꯤꯗꯣꯛꯇꯨꯅ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯊꯝꯗ꯭ꯔꯕꯗꯤ ꯅꯍꯥꯛꯀꯤ ꯅꯆꯥ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯄ ꯉꯝꯃꯣꯏ꯫ ꯃꯥꯏꯕ ꯑꯗꯨꯒꯤ ꯋꯥꯗꯣ ꯇꯥꯔꯕꯗ ꯁꯨꯔꯦꯁꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥ ꯑꯗꯨ ꯌꯦꯡꯕꯗ ꯃꯤꯡꯁꯦꯜ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯤꯡꯁꯦꯜ ꯑꯁꯦ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯃꯤꯡꯁꯦꯜ ꯑꯁꯤ ꯍꯦꯛ ꯄꯣꯔꯛꯄꯗꯒꯤꯅꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ, ꯑꯗꯨꯅ ꯃꯁꯤ ꯑꯩꯅ ꯂꯩꯔꯛꯄ ꯅꯨꯄꯥ ꯑꯗꯨꯗ ꯑꯣꯏꯅ ꯄꯤꯊꯣꯛꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡ ꯁꯨꯔꯦꯁꯅ ꯃꯤꯡꯁꯦꯜ ꯑꯗꯨ ꯃꯥꯅ ꯂꯩꯔꯛꯄ ꯅꯨꯄꯥ ꯑꯗꯨꯗ ꯄꯨꯔꯛꯇꯨꯅ ꯄꯤꯔꯝꯃꯤ꯫ ꯍꯦ ꯅꯨꯄꯥ, ꯅꯪꯅ ꯌꯣꯜꯂꯤꯕ ꯃꯤꯡꯁꯦꯜ ꯃꯌꯥꯝꯁꯦ ꯃꯐꯝ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯌꯨ꯫ ꯃꯤꯡꯁꯦꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ꯫ ꯁꯨꯔꯦꯁꯀꯤ ꯋꯥꯗꯣ ꯇꯥꯕꯗ ꯃꯤꯡꯁꯦꯜ ꯌꯣꯟꯕ ꯅꯨꯄꯥ ꯑꯗꯨ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯁꯨꯔꯦꯁꯇ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯩ ꯉꯁꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯦ꯫ ꯑꯩꯁꯨ ꯅꯪꯒꯨꯝꯅ ꯏꯆꯥꯅꯨꯄꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ, ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯥꯡꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯁꯣꯝꯅ ꯃꯤꯡꯁꯦꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯤ ꯃꯥꯡꯕꯅꯤ ꯍꯥꯏꯕ ꯑꯣꯏꯔꯕꯗꯤ ꯃꯤꯡꯁꯦꯜ ꯑꯁꯤꯒꯤ ꯋꯥꯔꯤ ꯂꯤꯔꯒꯦ꯫ ꯅꯣꯡꯃ ꯑꯊꯦꯡꯕ ꯅꯨꯃꯤꯠ ꯑꯃꯗ, ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯨꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯩꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯄꯣꯠ ꯃꯌꯥꯝꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯤꯡꯁꯦꯜ ꯑꯁꯤ ꯂꯩꯔꯝꯕꯅꯤ꯫ ꯀꯗꯥꯏꯗꯒꯤ ꯃꯤꯡꯁꯦꯜꯅꯣꯅꯦ ꯑꯁꯨꯛ ꯊꯦꯡꯂꯀꯥꯟꯁꯤꯗ? ꯃꯁꯤꯗꯤ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯃꯁꯤꯗꯤ ꯏꯆꯝ ꯆꯝꯕ ꯃꯤꯡꯁꯦꯜꯁꯨ ꯃꯥꯟꯗꯦ, ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯅꯥꯁꯨ ꯎꯔꯔꯣꯏ꯫ ꯑꯗꯨꯅ ꯍꯌꯦꯡꯗꯤ ꯃꯤꯡꯁꯦꯜ ꯑꯁꯦ ꯀꯩꯊꯦꯜꯗ ꯃꯃꯜ ꯇꯥꯅ ꯌꯣꯜꯂꯒꯦ ꯈꯪꯅꯤ꯫ ꯃꯁꯤꯗꯤ ꯏꯆꯝ ꯆꯝꯕ ꯃꯤꯡꯁꯦꯜꯁꯨ ꯃꯥꯟꯗꯦ꯫ ꯃꯗꯨꯗꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯤꯡꯁꯦꯜ ꯑꯗꯨ ꯑꯩꯅ ꯀꯩꯊꯦꯜꯗ ꯌꯣꯟꯕꯗꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨ ꯁꯣꯝꯅ ꯂꯩꯕꯤꯈꯤꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯦ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯣ꯫ ꯃꯤꯡꯁꯦꯜ ꯑꯗꯣ ꯑꯩ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯊꯝꯃꯨꯔꯒꯦ꯫ ꯃꯤꯡꯁꯦꯜ ꯑꯗꯨ ꯃꯤꯡꯁꯦꯜ ꯌꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯟꯅꯒꯤ ꯃꯐꯝ ꯑꯗꯨꯗ ꯊꯝꯕꯗꯒꯤ ꯃꯥꯡꯈꯤꯕ ꯔꯥꯅꯤ ꯑꯗꯨ ꯍꯥꯟꯅꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯨꯔꯦꯁ ꯑꯃꯗꯤ ꯔꯥꯅꯤ ꯍꯔꯥꯎꯅ ꯀꯞꯃꯤꯟꯅꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯅ ꯔꯥꯅꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯈꯤ꯫